Akashvani Imphal Moirangthem Ibehaibi pau pajari. Tangai phadana nungti changwa potlamsing puba gari samri yangkhai ngasi jiribamdagi tongan ba kanboi ahumda Imphalomda puthorakle. Ahanba kanboi anida thorakliba gari chahum adugi manungda LPG yangkhai nitoi petrol tanker marphumathoi diesel 18 amasung atei chana thaknaba potlamsing yauri. Ahum suba kanboida transport kunthra manga amasung hidak asathau yen machinjak na chingba kaya yauri. Committee sembada non-Muslim ani yaholakbabu yaningdaba phongdoktuna ngasi Thawal jilagi irongche sabada yaningdaba phongbagi khongchat chatkre khongchat adu Jamait ul Ulma irongche saba haina lamdam adugi tongan ba lupsingna sinbani khongchat aduda slogan kaya su laukhi. Asamgi ising isawna khwaidagi phibam luna solaba jila mari Sibsagar Golaka Jorat amadi Charaidiogi Ichau nanglaba imungsingda marakki tengbang oina pigadaba senpham Mukhyamantri Dr. Himanta Biswa Sharmana thadokre. Guwahati da pangmisingda wa ngangda Dr. Sharmana hai jila sing asida isingde hanthare aduga tengbang piba amasung khundalai tahanabagi thabak hena kanchille mang hai ichau nanglaba imung lak amoromda imung amamangi lupa lising 35 thadokre. Mukhyamantri hai ichau na mang taalaba sing adu khangdoknaba survey thabak khongjel yangna changsilli. Mang hai haujik phawbada imung lising 53 longi hisab pare makoigi hakthengna na mangliba asi lupa koti 150 romni haina pari. Mukhyamantri na hai ichau nanglaba apunba mi singi chada 50 romgi hisab paba haujik phawbada loire. Nongchu Bengal gi Birbhum jila da ngasi ayu anganbada Tarapit Police Station mayada leba hotel amada mai chaklakpadagi mioi manga sire atei kyana asopan nangle. Pau kharan hai mai adu hotel gi reception dagi haurakibani madu yamna thuna mathol mari gi building aduda sandorakki. Hotel duda laiba mi ayambana tumringaida mai adu chaklakpani. Viksit Bharat ki pandam phangnaba banking ki oiba high power committee ama sarkarna athubada semlagani. New Delhi da ngasi numit ini chathagadaba public sector bank conclave haudokladuna kendra gi sel dum mantri Nirmala Sitharaman hai committee asina tungda paikatkadaba banking reforms ki warep lawgani awangba thaki committee aduna madugi recommendation sing pikhalpaga Bharat ki economy growth hengatnanaba sarkar amasung banking sector na thabak lakhatkani. Nominini mifam aduda public sector bank sing amasung public financial institutions singi losing basingna banking amasung financial sector gi mangjil thana paikhatkadaba maru eba wapam kaya khanagani. Bihar gi Lakhisarai jila da ngasi senglaba thawan thagi ahum suba ningthokaba numita Asok Dham mandir da miyam nesinabada bhakta nupi 8 sire. Mandir aduda jal abhishek pangthoknaba bhakta mayam kirik inana tillingaida thaudok adu thokibani bhakta 10 henbana phibam luna sokle. Phibam luna sokpasing Patna Medical College Hospital da pukhatkre ataina district Sadar Hospital da laikanari. Mukhyamantri Samrat Chaudhary na thaudok adu dungaitaba phongdok aduna asokpasing soidan ningthina layengnaba administration da khangankre. Laikidrabasingi imungda lupa lak mari es gracia piragani hainasu mahakna lakthoki. Bhakta sing laikidaba aduda Rashtrapati Draupadi Murmu Uparashtrapati C.P. Radhakrishnan amasung Pradhan Mantri Narendra Modi na awaba phongdokli. Ngaksel Mantri Rajnath Singh nasu awaba phongdorakli. Kendra gi Personal Public Grievances amasung Pensions ki Rajya Mantri Dr. Jitendra Singh ngasi New Delhi da pangthokpa thauram amada khangatlaba mioi 15 da National Anubhav Award 2023 khosinakre. Mana phanglaba mioi sing aduna Passport Seva Kendra ariba sana pathap sing hongdokpa amasung anoba kanglon semba amadi lengak sasan amasung accounting da technology sijinaba haudokpa yauna sarkar ki tongan ba project sing da saruk yakhiba amasung jati asi sengkotpada makhoina lokhiba thodangbu sakhangbu oina mana adu pibani. Bihar da ngasi Chief Election Commissioner Gyanesh Kumarna Rajgir da leiba Nalanda University da Booth Level Officer Zamgaronga wari sanakre pauloi jare.